Oh, match lah. Aku gihan. Kita lo silakan dah. ITC masla division managing director to be salang mai ba healthcare ba ahum asina sponsor to be sorry igi ai ba sponsor amadi moza sing kamlena sida koi pam ikai nazari ba sponsor sing na matam hoje dia wa Okay. Dua. Lawan. Terus. Asian Football Confederation gi miyang makhada Manipur Football Association aphana sinbiduna pangthokadaba taragani pansuba Manipur State League asigi saruk yagadaba team ama oiriba trupun bolna hairiba tournament asida mai pakna saruk yaba ngamnabagi dam lai thokori phaba ipai mu thongni jabaga loinana tongan tongan ba ikai khomnajari sponsor tobiba uniform sing haibri phijol sing trupu nambolda kusin nabiba adum lo manubit amagi dama khoi siam sajabani loinana Manipur da leiriba phuruk khudimakna hairiba Manipur State League trampan suba si edition asibu sogot piduna thoidona masak naiba adum lo mapung phana pangthokpa ngamba adum lo ba tournament ama ohen winners raiba wapom ase Manipur da khunda minariba phuruk khudimakki mapam da thamjabaga loinana mau sadagi sports haibes da masak thokna lerdabi state ase amuke hena mai sek mangan naiba state ama koi phuruk khudim makno ohel ase haiba wapom ase nolongna thamjare